Manipur amadi Myanmar ngomkhaida ngasisu khut thoknabada kuki militant ama sire. Manipur amadi Myanmar ani ki lonaba ngomkhaida khulai matik sana paiba masel khut thoknabagi thokdokta kuki militant group KNAB gi kedar ama laikhidre haidi. Thokdok asigi matangda phangbo thajaba yaba pau amagi matung ina hai. Ngasi ayuk anganba matamda Myanmar amasung Manipur gi ngomkhai paringda leiba tare turelda khulai paiba masel akanma moongda khut thoknaki. Thokdok aduda KNAB gi kedar ama laikhidabani haidi. Nakal amarom da thajaba yaba pau amagi matung ina thokdok asi pambaina lusingba UNLF ki MPA amadi KNAB anigi marakta khut thoknakibani haidi. Khut thoknabada KNAB gi kedarasi laikhidabani haidi. Adubu thokdok aduda makhatana maikai anigi marakta misi mina kaya yamna yawkhrabage haibagi paudi hojik fawbagi oina chapchana khangba ngamdri. Ningsing bayay ngarang nongalamday pung ahum makhairom tarakpa adwaidasu Tengnopal district amadi Kabo Tampak anigi lonaba sarukta pambayna lusingba UNLF ki lanmi singna sathok sasin tawringayda kuki militant singa si khangogdana landarakpadagi maikai anigi marakta khut thoknabada kuki militant taruk sikhibagi thokdoksu laikhrabani haidi. Loinana thokdok adugi pau hek phangbaga aina thingkhraba Manipur gi lal holup PLA nasu mateng pangba sangsin khibagi thokdoksu laikhibani. NSCM na phongdorakliba wafam asi achumbra aranbra habadu Manipur leingakna miyamda sengdofam thoi khaide mani ngasi lamdam asigi print media amadi electronic media singda National Socialist Council of Nagalim NSCM na phongdokhiba Indian Security Force na KNAB da mateng pangsinduna maitai lalhoba singi mathakta landahali haiba pauda yumpham oiraga phongnakhiba pau adu kadai fawba sumi amadi chumde haiba asi Manipur leingakna athuba matamda Manipur miyamda sengdofam thoi haina hanagi Manipur Human Rights Commission gi acting chairman oibata natana hojik senior advocate ama oriba khaidem manina phongdokre. Mahangna pausi asida phongdorakpagi matung inadi Indian Security Force singna kuki lalhoba singda mateng pangsile haribasina chumlaba tarabadi aikhoigi apikpa state ama oriba Manipur miyamgi laibak asi kari oigadawribano loinana Indian Security Force singna kuki lalhoba sing amasung Myanmar gi kuki lalhoba singda mateng pangsilaga maitaida landarakpani haiba asigi matangda Manipur leingakna tumina laithokpa chumloi. Haidba wafam asi kadai fawba sumbano amadi lanbano haibadu thidoktuna leibak miyam khangna asum aran adu phongdokpham thoi. Mahangna hai masina achumba oiba tarbadi Indian citizen oriba Manipur miyamgi laibak kari oigadage haibasida yamna nungnangningai oire. Maduna NSCM na phongdorakliba wafam asigi achum aran adu Manipur leingakna Bharat leingakta taknaduna achumba du khangdoktuna Manipur miyamgi mamangda tasenga tampham thoi hairi. Narendra Modi na sit chamri phangani harabasu chaniga yankhai manga rom tamak phanglaba yai. Bharat ki Prime Minister Narendra Modi na lusingliba party asina hojik pangthokliba Lok Sabha election inglising aniga kunga mari asida sit chamri phangani harabasu Finance Minister Nirmala Sitaram gi mapuroiba Economics Parakala Prabhakar na supnatagi sit chaniga yankhai manga rom tamak phanglaba yai haikibaga loinana dictator sing ayamba phaba punba amadi kuna aroiba oigali haina phongdokhi wafam asi Economics Parakala Prabhakar na diwayar ga pangthokhiba interview amada phongdokhibani mahangna makha taduna hai BJP na sit chani ga kunrom tamak phangbaga loinana National Democratic Alliance NDA na su majority mark phawba phangladaba yai haikhi karigumba BJP na mikhalasida mapung phana mai pakpa ngamdrabadi Narendra Modi gi tungi lambi asi karamna ubage haina Diwayar gi karan thapana hangba wahangi paokhum piraduna wahangasi yamna aruba wahangni adubu aikhoina malem gi hokhiba history sing yengruba matamda dictator singasi ayambana makhogi matamasi mifami puna traga kuda losili haikhibaga loinana Lok Sabha election asi haidoklaba matung June 5, 2024 dagidi non BJP government ama uraba yai haina su thajaba thamki mahangna thajabagi matung Awang thangba state singda BJP gi yamdrabada Lok Sabha sit marfu dagi maudraga manga fawba hantharaba yai haina su phongdokhi.